Niyam kaina salaiba spa center amadi hotel singna police na raid chatakhre. Imphal manungda niyam kaina salaiba spa center amadi hotel singda Imphal West police na raid chatakhre. Singmairong daleba spa center kharada raid chathaba matamda Phijol yaodana Leiramba miyoi sing police na verification ki damakta fagatki atop spa center kharadagi su nupa nipa namadi nupi mapan rom su fagatki. Niyam kaina hanglamba spa center singi manager sing su fagatki. Mapam aduwaida hangbo hotel kharasu registration tawdana hanglambagi damu verification tawna hotel manager sing fagatki raid chathabadu hotel kharadi police ta ludabu wangang bamade aso sang singda phone tawduna raid chathariba police personnel singda su dap taraki raid asi Imphal West district ki SP KS Hayes Sivakant crime against Women's ki additional SP nga sekpam ratana Imphal West Women's Police Station ki OC ayang lay mamadi Lampel Police Station ki OC Khogen yauna satakibani raid aduga mari lainana SP KS Hayes Sibakantana niyam lana phattaba thabak khara sathare haibigi paw phangmodagi ngasigi raid asi chathabani spa center amadi hotel hangbasingna niyam sumna siesang pairaga hangbiu niyam kaina hanglambasing makhatana fagatpagi thabak satakigani loinana miyamnasu police na sathari thabak singa sida mateng pangbiduna afaba khunai ama ohenna bohona mina saiki ngasi numidang wairam phongkhiba tuan ba manipuri sifong singdagi amasum thokhiba thawdo athok singdagi maruibi I paw sing khongasaraga Manipur top channel gi maikeidigi miyamna thamjagi hanbada drug ki business tawriba sing khudakta lepkadabani drug ki business thingna bohona bada makhal amatagi yasinaba tawroi chief minister N Birena haikre Senapati district ki khwaidigi chawba paumai fruit na khundari Manipur gi mafam sing drug free zone oina laukthokpuga loinana popi thadaba haina paumai generals assembly na laukipu ware badu yamna historic oiba khongthangamani asigumba Manipur khundari ba tai fruit sing na su mangda thokpirau laingana miyam gi mateng yauduna thabak tawba ngamloi wafam sing asi chief minister secretariat complex ta paumai naga unions na mamang thagi kungani pa na paumai naga generals assembly mi phamna laukiba drug free zone amadi popi pambi thadana bagi laukiba resolution momento CMN berena khusinna bagi thoramda chief minister na phongtokhibani paumai naga gi drug free zone oire haina Pishin kiba resolution atuda paumik naga unions ki president di dialog pau karongi MLA je kumosa paumik naga women's union ki president P Delila pau amusum paumik naga gi CSO gi lusingba singamadi hangi UNC gi president Paul Leon singba miyoi singju saryaki chief minister na makhatana haikibada tampakta leiribi isilinaw sing ai zati paningde ming paningde makoisu masigombasidagi kudakta thadopyu laikai da naharol singda angang singda drug yonba satliba thaba satliba bus da benda karga tawriba sing information ayamba phangde masi kudakta thadopyu poppy plantation khakta natana drug karbar tawriba sing amasum isil inaw sing punama lamdam sigi tungi mirol gi damak khallaga aranba lambi sidagi thokpirolo Araiba mong sil tanbi wakal thadok tu nakho na bakanba khunayam ohelasi haina su phongdoki thauramadu da saruk yakhiba kanung kendra gi MLA je kumona hakibada senapati da paumai furupasi khwaidi gi sawi chief minister gi war on drug haiba phirebasi da paumai furupna lauribasi saugatuna atopasina su phirebasi lawi wa haina su phongdoki ngasi gi thauramasi da chief minister na paumai gi CIC da anayeki puthokusin taunab ambulance amasu khusinaki haina pausna palakli atopa lebaktiba pawamana torel da tabada anga malekidre ngasi nungthul Imphal torel da iroiba sanabagi sei taraga homdoi rom da ngai diba nupa masa ama lupkibadagi sina phangle thawdo ngasi nungthul Imphal torel gi minu thong maya da thokibani iroiba sanabada lupkiba anga andugi maming hemgauk sang jaw sei taraga homde apokpa em kholkhan lian jaw kawi North AOC gi zomi jiladagi ni hari Manga seyuk pung taramathugi minute yankairom tabada mamana bakharaga loinana iroiba sanabada lebak thiba thawdo si thokibani han su phungdorakli makhasa tharak poina to papawmana khasi gi khul ahum loksindana bohonarakpada chief minister na athingba thambagi dama CM bu thagalakli jiribam amadi Tamenglongi tainabada leiba khasi gi khul ahum Bangladesh tagi haijalakpa nan Manipuri singna loksindana bohonarakpadigi Meghalaya gi khasi students unions KSU MSU Nesogi
components organization puna mifam pangthoklaba matung CM unaduna paudamlaba matung CM na mari lenaba DC da pau piduna nan Manipuri sina larakliba phirebadu thingkhibada mahairoi lupsina CM thakat phongdokre ngasi MSU headquarter MSU KSU amadi NESO na sinduna pangtokpa pau gi mifamda NESO gi secretary general Sinam Prakash na hai ziriba mamadi Tamenglong ani gi lona bada tariba khasi mayam ama 1939 gi mamang gi mi lising mu khunda duna ladipa mafam asi aini yadaba Bangladesh ki lakpa mitop mayam sangsilalaga in cross tona bo honarakle haibagi complaint khara lakpadagi Shillong gi CMC Central Committee gi miyoi taragani pana sawatim mama laklaga wathok asi NESO gi component organization oiriba MSU amasum KSU ga pulaga meeting pangtolaga lakpane hena se phungdoki atopa paw madana sakhangdaba singna miyoi gi yumda nongmai kapsilamle wakat mi phamkhre Imphal International Airport ta kwa mana purakpagi matangda thikat pa laglamba sakhangdaba miyoi ni na yumamada nongmai round hum kapsilambada natana scale gi demand storamle thaudo singara numidang pung ni palom tabda Singmai police station konba Faidinga bazar da leiba hobizam Napoleons kowa Air India assistant officer oiba miyoi amagi yumna thokibani thaudo thopam digi phangma pawda sakhangdaba miyoi ani laklaga Napoleon sanglaki matam madura sak thongdura leiba maki loina bida Imphal International Airport ta ngarang mapani ki kwa mana polang taraga taruk pushilaki badu Napoleon na yaduna pushilakpani haina maral siraki kwa mana polang amada rupa lising yankai numitarani gi manungda pirakadabani haina demand tarumki loinana wafam kya hairam matung laglam liba miyoi ani duna 9mm gi pistol marum sakhumda kapsilam kibani aduba asu apani yahodre haidi nakalamramda thaudu adu bu yaningda phungdok tunanga si Faidinga bazar da laikai myamna wakat mi phangkre wakat mi phamaduga mari lainana Napoleon gi loinabi bemola na phungdok kibada maki mapurebe Air India ra thabak tawba khaktani kwa mana gi matangda chen halak pasilebak thibani madugi matakta maki mapurebe si Kolkata ra training yauduna leibani mapan digi ngarang tharakliba kwa mana aduga hiram amatada mari lainadi haina su phongdok haidi atopa paw madana laingak na mayai ka sinjak thingna bo hona bada kanglei panasna sawatkani tha sigi mangada Manipur government na horticulture and soil conservation moma gi makhara farmers singda selien thokpagi thoram na minister na thamki bu wafam thagani ngaini war on drug 2.0 gi manung sana minister gi lusing makhara mayai ka sinjak thingna ba tongan ba lalong kya paikhatuna sangshila puri handakta nawna mayai ka sinjak lalun basingi mayukta special task force pawba semgatuna sigumba wayel sangna hiena kanwa serak pinaba lakthoraktri nakalamada gari huran bigi masing angak phangna hengalakpa kanglei miyam uba phangnaki mayai ka sinjak chaba lalon ba masung huran bigi phattaba sinpham ani esi puna satminari haibisi mayek singna takti asiguma tanja sida chief minister na anti thief vehicles team semduna huran basing fogat pahoraki haina kanglei peoples against narcotic and psychotropic substance kanglei panagi president ebempisak leimena thadorakpa sirul amada hari sirul asina makha taraduna chief minister na horticulture and soil conservation gi function da thamkibu wafamasi marebak maramda muthamoi sena nungsiba madi lusingba mani haina kanglei panas na laujai mayai ka chinjak lengak ta muthanaba sangsilakpa khongthang khudingmakta kanglei panana thamoi singna tengbangani haina su serul asida phongdorakli amaromdana KNO ni haijaba miyoi kharana isum kairap kom gi khunja singda akiba pire haumi isum kairap kom da su toriba masana masabu KNO ni haijaba miyoi kharana isum kom kairap ki village authority gi right pusing na bahaibisi Federation of Haumi na yamna lumna lawi masigi matang na KNO na athubu matamda isum kom kairakta khut thingziliba singbu KNO gi mini nati haibidu miyam khangna sengdorakadabani haina Federation of Haumi gi publicity secretary Dr. Leiramba mangana thadorakpa serol amada haidi serol asina makha taraklibadi kom haliba furup asi iramda masigi yek salai leba yelhau furup kun ga taruki manungda mising yamjataba furup amani makhoi bu ngak sen bahaibisi Federation of Haumi gi tofom thokpoi mathawni masida su tawbada asobo thodang lawriba Manipur government amadi central government na wafam siki matang thejin bamadi yengsin bamthoi mamangi haukiba sahi nagakoki ethnic conflict 1992 1997 thawduk na maram oiduna Tamenglongdagi kuki khara selaktuna isumkom karafkom da saidang phamloduna lerakibasingna mafam asigi khunja nupi angang yauna furambagi wasok lekre masigi waroi sin ngasi phawbu lusin mangamdri
KRA ni haizaba sasinaba mioi kharana su kom kunjara kian khangan bat laikre loina KRA natti haibigi amuksu sengdokpa laikhrabani serasida sugi asoba khutpu oiriba PS Hawkif ki KNO gi mioi ni haizaba singna isum kairaf komda saidang niba kuki singi misang sangduna village authority gi right manganana bo honari basi kudakta handokadabani haina su phongdorakli atop pawamadana pradhan saphaudin fazin khibagi mayokta protest tokre Imphal West Police Commando na wari sanasi haina pukhiba kyamge Muslim Arab ti Gram Panchayat ki pradhan AMD Fasaudin bu bomb plan torambagi maral pisinduna NSA panduna fazin beginning atuba matamna condition amata yauduna thadokadabani haina miyamna wakat mi phamduna protest tokre ngasi Imphal East ki kyamge Muslim awang lekai da sathakiba protest atu da yakiba maira paibi amana phongdokibada Pradhan MD Fasaudin miyamgi sakwa thorang da thawai yabu misakni miyamgi thabak torakpada ngasi phawbu anti social oiba thabak tawdriba miyoni asiguma lusingba mabu wari sasi haiduna mamang tha mari da pukhraga nongalaga irilbung police na arapti mayai lekai da bomb plan toramaga mari lena fajin kiba asi maram sadi makpu NSA panbu yaro haina se phongdoki Makasa tarak poina to papa mana Chuchampur District Police ki team amana miyo amadagi opium kg amadi sel oina lupa lising yang fare Chuchampur District Police na akaknaba pawma phangwadagi SIB Zayam thangi lising makha Chuchampur Police ki team amana miyo ama opium ni haina singnaba polam kg amaga konana tingang phai area dagi phakhre hairiba polam sima angna purakpa gari Activa gi toolbox lo yorambane hari Police na faraba mi edudi paune khongsai sai ni fugun thu Chuchampur district ki L Kolon village tagini sel oina lupa lising yang khaya madi mangna sejinara mobile handset su police na ngarang midang fakhi maka taba thijin humjin bagi thabak sathana bagi damak Chuchampur police station na case ma register tawkre haini su phongdorakli amaramdana Selin Digital na national award sing ikai kumnakre Selin Digitals na ngamjaba kharadang haiba thorangi makhada satharakpa ikai khumna utpagi thorang masi singjamai singam kha khetri lekai da leiba KSH memtomigi yumda asama thorama magaloina na pangdokre ikai khumna bu utkraba national award sing adudi B Asha Prem embroidery and Diju Thangta RK Modubula dance KSH memdot drama K Kananbala social work ni Sual citation amadi asama khudol tamki tharam ga mari lainana Selin Digital gi producer Lanaji na haki badai koi aphaba thabak torakpada thagatpa phongdokpasi hainabi laisi angama mateng pangna dun hena sakhotpa samasam oina honaminasi mina tawa thabakta tungna ngangbi chanabi thadokpa matamoire ai koi puna khana neinaduna manglomna sangsinna ba honaminarasi haina Selin Digital gi field publicity officer FPO KSH James na kuyak piduna thokpasirol amana su phongdorakli makasa tharak poina ngasi state su goriba COVID-19 update mayamna thamjaramge ngasi goriba positivity rate si 0.0% haibidi ngasi miyo amata COVID-19 na positive oiba thengnarakide loina miyo amata su COVID-19 na positive oiduna laikhidabagi claim lakte apun boina ngasi test tokiba miyo masingli supnagi samaga taraga taret khakni hainisu status update on COVID-19 na su report tawri Makasa tarak poina to papawmana Manipur goina lupa crore samaga maudragani thuga lak yankai thadorakle Ministry of Finance ki Department of Expenditure na post devolutions revenue deficit grant ki ani suba thagi installment oina state taraga mari gi puna lupa crore lising tare ka samaga marfu ko humdoiga lak nifu ni thadokre hairiba senpam sigi manung Manipur goina lupa crore samaga maudragani thuga lak yankai yauri hari post makata na phongdorakpada Post devolutions revenue deficit grant gi senpamasi taraga manga so finance commission na recommend toraba matungna pibani senba sei 2022-2023 gi waina taraga manga so finance commission na recommend tauba post devolutions revenue deficit grant gi senpamasi puna lupa crore lising marfu taruka saniga amani taraga manga suba finance commission na recommend tawraba senpamasi Department of Expenditure na tha khudingi installment oina pibani ngarang thadokiba ni supa thagi installment asi tharaba revenue deficit grant gi senpamasi kumja englishing ani ga kungani thoidagi na kungom doi goina apun lupa crore lising taraga mariga sahumga humfuga taruka lak marfu ni pansukre post devolution revenue deficit grant gi senpamasi Constitution ki article saniga humdraga mangagi makhada state singna pibani
ꯁꯦꯟꯕꯥ ꯆꯍꯤ ꯏꯪ 2012 कुनगहुमदोगी मनुंगदा पोस्ट डेवोल्यूशन रेवेन्यू डिफिसिट ग्रांट पीनबगीदमक 15 सुपर फाइनेंस कमिश्नर रिकमेंडेशन तौरब स्टेट सिंह अदुदि आंध्र प्रदेश आसाम हिमाचल प्रदेश केरला मणिपुर मेघालय मिजोराम नागालैंड पंजाब राजस्थान सिक्किम त्रिपुरा उत्तराखंड अमदी वेस्ट बेंगल नि हाइना सुपाउसना पलकली अतोप पाव मदना ऑफिशियल नोटिफिकेशन थोक्तना लिलोंग लंबी पाकथोकनब सेम हौरकपदगी मियाम अवाब मयोगनरे नेशनल हाईवे की मनुंगसलिब लिलोंगदगी वोंगजिंग फावगी लंबी पाकथोकनब ऑफिशियल नोटिफिकेशन थोक्तुना मियाम खंगलमदना लंबी सेम हौरकपदगी लंबी परिंगसिता लैरिब मियाम अवाब मयोगनरे हाइना नेशनल हाईवे न्यू अलायंसमेंट affected land owners committee na thadorokpa sirol amana phongdorakli committee sigi sirol asina makhatana hairakli matamga sunaba national highway ama ohenana ba Imphal to More national highway gi saru asi hena pakthok sakphokna bagi thabak sathabada official oina lambi mapana tariba miyam mangjongna na khangan phamthoi masigi ona taina DC thawal notification ama phawu thoktringaida NHI DCL amadi GR project anina lambi CM haujalakpadagi patadar singi yung kai phibam na sathina sukale lambi pakthoknabigi lebak haijalakpa sina nong suba matamda laikhom thokpa aduga nungsa saragna upul sienbagi lambi paringasi tari miyam haksang sokningai ohele maram aduna nongju pantha yaudringai official notification thoktuna patadar singi awabasi ko hanbiu suhairi अतोप पाव मदना थांजिंग सिंगदा अथिंग पिरकलबदी मोइरांगी मियामना तुमिना लैथोकलोय केमिकल निंगथौ पालिंगै मतमदगी मोइरांग थांजिंग लाइखुबम ओइरिबा थांजिंग सिंगदा लोप खराना अतमदना मितै फ्रुपकी मियोइसिंग सिंग सिदा कातुना थबक थोरम पांगथोरकपदा मखाताना अथिंग पिरकलबदी मोइरांगी मियामना तुमिना लैथोकलोय हाइना केगे मोइरांग केंद्र अपुनबलुप केमिकलगी मैखेदिगी ngasi लौथोखरे केगे मोइरांग केंद्र की अपुन लूप सिंदुरंगसी मोइरांग कैथेल थांजिंग सिंगदा मैतै सिंगना काबदा ट्राइबल लूप अमना अथिंग थमलकपगी मतंगदा मिफम अमा पांगथोखि मोइरांग कैथेल फमलिबि नुपि मयाम अमा यावना पांगथोखिबा मिफम मदुरा केमिकलगी प्रेसिडेंट के नंदना थांजिंग सिंगदा ट्राइबल लूप खरना अतमदना मैतै फ्रुप की मियोइ सिंग काबा यारो हेन थिंगलकपगी वाफमसी अथुबदा हंदोकदबने मणिपुर मियामगी संजफम ओइरिबा इबुदौ मोइरांग थांजिंगी खुबम लैरिबा थांजिंग सिंगसी मियामगी ओइना थाबियु सिंगसीदा खुंदादुना युम साजिलिबा पुनमासी मणिपुर लेंगाना आइनगी मतुंगिना ताकथोकपियु हाइकि थांजिंग सिंगसांग पुंबासी रिजर्व फॉरेस्ट एरियानि हाइनसु लौथोक्तुना थांजिंग सिंगसी कनबियु इपा इपो हक्तक्तगी मैतै फ्रुप सगोनदुना लाक्लबा थांजिंग सिंगदा लैरिबा लैफम लेन सिंगसी लेंगाना हिस्टोरिकल साइट ओइना लौथोक्तुना प्रोटेक्शन तौबियु थांजिंग सिंगदा अनऑथोराइज ओइना खुंदा सिलिबिसिंग असि लैंगाना ताकथोकपियु लोइनना थांजिंग सिंग असि निंगथिना लैंगाना सेंगबतपियु इपा इपो हक्तक्तगी थांजिंग सिंगदा लाइटिन खुरुमबगी थबक चथादुना लाक्लिबसिदा अथिंग पिबिगनो लोइनना थांजिंग सिंगदा कम्युनल गोयबु वाफम अमता पुसिनबि यारोय थांजिंग सिंग असि कनागुंबा कम्युनिटी अमना खुदुम चन्नना बुखोनरबदि मोइरांगे मियामना तुमिना खक लाइथोकलोय हाइना स्पल्ली मखासा थरक पोइना तो पपावमना सकथोंग गैस की ममल रुपा 50 हेंगखरे नेशनल ऑयल मार्केटिंग कंपनी सिंगसीदगी होना केजी तरागमरीग पॉइंट अनी की सिलिंडर की ममल हानदगी लुपा 50 हेंगतखिबग लोइनना लेबासिगी इमुंगसिंगना एलपीजी सकथोंग गैस की अहेनब सेल सदिंग तौरगनी लेबासिगी कैपिटल दिल्ली अमदी मुंबई सकथोंग गैस की ममल लुपा 55 पैसा 50 लेबिदा चेन्नई अमदी कोलकाता लुपा 1,000 हेंखरे हैदराबाद लेब इमुंग सिंगी ओइना हानदगी हौना सकथोंग गैस की दम लुपा 1,000 हेना सेटिंग तौदुना लाखि अदबो हौजिक्ति सिलिंडर अमगी ममल ओइना लुपा 1,000 सुमगी 50 गी निथोई सेटिंग तौबो मथौ तारगनी हाइन सुपलक्ली अतोप पाव मदना तोरेल सिंग फतबा लंगथोकफम नाला ओइना उबिगनु महेंद्र प्रताप लमदम सिदा चेलिब तोरेल सिंग से अखोइना फतबा लंगथोकफम नाला ओइना उबिगनु चौखलपगी मतुंगिना अखोइना सिजिनरिबा फतबा सिंग तोरेल थदबिगनु तोरेल सिंगना यामना सेंगना लैबा तारगदि अखोइगा हक्सांग अमदी सारि थगलिबा सिंग असिदा मसिना पीरिबा कानबा सिंग असि तुंगदा हौरक्लिबा मिरोल सिंगनासु फंगदुना लेहौगनी हाइना लायन क्लब इंटरनेशनल डिस्ट्रिक्ट 322D की पोल्यूशन कंट्रोल एंड रिवर बैंक की डिस्ट्रिक्ट चेयरपर्सन सु ओरिबा थबक्तगी पथारबा चिफ कंजर्वेटर ऑफ फॉरेस्ट महेंद्र प्रताप न फंगदोरक्ली वाफम मसी लायन क्लब ऑफ इम्फाल सिटी ना आदाम कक्सिंग BWAC इरेंगबान संडे इको क्लब इरेंगबान खुसमनदुना डिस्ट्रिक्ट चेयरपर्सन पोल्यूशन कंट्रोल रिवर बैंक की मियंग मखादा ngasi पांगथोकपा कक्सिंग डिस्ट्रिक्ट की मनुंग चनबा इरेंगबान सियलिबा इरुम तुरेनबु लुना नाना थमनबा मदि अकोइबदा उ चारासिंग थाबगी कैंपेन सर यादुन हाकिबने
Mahendra Pratapna Makhatana Hai Manipurgi Maru Eba Turel Ama Oriba Kaksing Districtki Erengban Seliba Irum Turela Sisu Luna Nana Tamduna Turela Sina Piriba Kana Singamadi Kungang Singasida Turela Sina Loriba Asoba Todang Mausagi Saktamda Amuk Hanjilangnaba Akoibita Tariba Miam Goloinana Turela Sibukan Siepa Pandam Ngasigi campaign si Pangtokani Ngasigi Larik Hairaba Mirol Sina Masibu Kaubidana Aikogi Taufadraba Itauni Haina Wakal Taminaduna Aikoi Isa Isana Hana Toramba Fatabasing adu Handolaga Masa Mofaba Asing Turel Ama Ohenanaba Ngasigi campaign Sidigi Konamina Saiki Ngasigi campaign adu District Governor District Sahunga Kunganitoi di Dr. Bima Sharma Barua Adam Kaksingi Secretary KS Hay Surjit Lion Club Kaksingi Member Sing Assistant Conservator of Forest ACF Naurem Munal Maitei MS TV Kaksingi Editor Naurem Utam Kumar Madi Atemi Kyasu Saruyakena Paus na Fondorakli Aduga Husukui di Miam Paus Matangsa Lusinjarage Amasum Patok Sakibla Sokibulan Kibi Yaurs Mam Nakpigani Amasum Matamatam Geba Maruibi Paus and Sumam the Lepalitan update Pizza Tamzari and thank you.